ꯄꯤꯕꯥ ꯐꯩꯖꯣꯝꯁꯤꯡꯗꯨ ꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯗ꯭ꯔꯦꯁ ꯑꯇꯣꯞꯄ ꯁꯦꯠꯆꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯀꯤꯆꯟꯗ ꯆꯪꯂꯛꯄꯗ ꯔꯣꯕꯔꯠꯇꯣ ꯀꯤꯆꯟꯗ ꯆꯥ ꯂꯣꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯕꯥ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯊꯣꯛꯂꯒ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯌꯥꯅ ꯌꯥꯅ ꯅꯥꯛ ꯌꯦꯠ ꯌꯦꯡꯉꯤ꯫ ꯔꯣꯕꯔꯠ ꯈꯛꯇ ꯇꯥꯅꯕ ꯃꯑꯣꯡꯗ ꯇꯞꯂꯞ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯄꯥꯕꯨꯡ ꯆꯪꯂꯛꯈ꯭ꯔꯕꯣ?" ꯔꯣꯕꯔꯠ ꯇꯨꯡ ꯍꯥꯏꯔꯞ ꯑꯣꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯥꯁꯨ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ "ꯆꯪꯂꯛꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ." "ꯆꯥꯗꯣ ꯑꯩꯒ ꯄꯥꯕꯨꯡꯒꯤꯔꯣ?" "ꯃꯥꯅꯦ꯫ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗ ꯉꯥꯏꯔꯤ, ꯆꯪꯉꯛꯄꯒ ꯆꯥ ꯂꯣꯏꯗ꯭ꯔꯤꯕꯅ ꯍꯦꯛꯇ ꯍꯪꯖꯤꯜꯂꯤ꯫ ꯄꯨꯔꯥ ꯕꯦꯔꯥꯅꯤ, ꯃꯣꯏ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯥꯒ ꯑꯝꯇ ꯄꯤꯊꯔꯛꯇ꯭ꯔꯕ ꯈꯪꯗꯦ." "ꯑꯁ, ꯋꯥꯊꯤ ꯉꯥꯡꯅ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯆꯠꯂꯣ, ꯆꯥꯗꯣ ꯄꯤꯎꯔꯣ." ꯔꯣꯕꯔꯠ ꯄꯤꯕꯥꯗ ꯄꯩꯔꯞ ꯌꯦꯡꯂꯒ, "ꯏꯁ, ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯑꯣꯟꯅꯔꯝꯕꯒꯤ ꯊꯃꯣꯏꯗ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯄꯩ ꯅꯣꯛꯅꯤꯡꯂꯤꯗꯣ ꯈꯪꯖꯔꯤ꯫ ꯂꯩꯔꯝꯃꯣ, ꯑꯩ ꯆꯥ ꯄꯤꯎꯈꯤꯒꯦ." ꯔꯣꯕꯔꯠ ꯊꯣꯛꯈꯤꯕꯒ ꯄꯤꯕꯥ ꯏꯁꯤꯡ ꯌꯥꯔꯤꯕ ꯒ꯭ꯂꯥꯁꯇꯣ ꯇꯞꯅ ꯊꯛꯄ ꯍꯧꯏ꯫ ꯑꯗꯨꯒ ꯊꯛꯄ ꯂꯣꯏꯔꯒ ꯕꯦꯁꯤꯟ ꯃꯅꯥꯛꯇ ꯎꯞꯁꯤꯟꯗꯨꯅ ꯇꯞꯅ ꯊꯅꯝꯂꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟ ꯈꯜꯂꯤ ꯋꯥꯈꯜꯗ, ꯀꯔꯤꯅꯣ ꯈꯪꯗ ꯃꯁꯥꯗꯣ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯔꯣꯕꯔꯠ ꯇꯨꯡꯂꯣꯝꯗꯒꯤ ꯃꯆꯤꯟꯗꯨ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ "ꯀꯩ ꯋꯥꯈꯜꯅꯣ ꯑꯃꯨꯛ? ꯅꯝꯕꯔ ꯁꯦꯞ ꯇꯧꯕꯗꯣ ꯆꯦꯟꯖ ꯇꯧꯔꯒꯦꯅ ꯈꯜꯂꯤꯔꯕ?" ꯄꯤꯕꯥ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯔꯣꯕꯔꯠꯀꯤ ꯋꯥꯗꯨꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯦꯟꯁꯥꯡ ꯃꯔꯛꯇꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯪꯂꯞ ꯇꯧꯕꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯔꯣꯕꯔꯠ ꯇꯝꯅ ꯂꯪꯉꯛꯏ꯫ ꯔꯣꯕꯔꯠ ꯄꯤꯕꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯃꯁꯥꯗꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯍꯧꯗ꯭ꯔꯦ꯫ ꯃꯊꯕꯥꯛ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ꯫ "ꯑꯩ ꯃꯤꯅꯥꯏ, ꯀꯩꯅꯣ ꯅꯪꯕꯣ? ꯑꯩꯁꯦ ꯅꯪꯗꯧꯅ ꯌꯣꯠꯀꯤ ꯃꯤ ꯅꯠꯇꯤꯌꯦ꯫ ꯊꯃꯣꯏ ꯄꯥꯟꯕ, ꯊꯣꯠ ꯊꯣꯠ ꯂꯥꯎꯕ, ꯃꯁꯛ ꯐꯖꯕ, ꯔꯥꯁꯤ ꯆꯗꯨꯝ ꯆꯗꯨꯝ ꯌꯥꯎꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯪꯒꯤ ꯑꯗꯨꯝꯕ ꯃꯇꯥꯡ ꯆꯥꯗꯕ ꯔꯥꯁꯤ ꯀꯪꯕ ꯋꯥꯉꯥꯡꯗꯣ ꯑꯩꯅ ꯉꯥꯡꯒꯅꯨ ꯍꯥꯏꯗ꯭ꯔꯣ? ꯄꯛꯇꯦ, ꯆꯠꯂꯣ ꯑꯥꯗ꯫ ꯅꯪꯕꯨ ꯑꯅꯥꯕꯒ ꯐꯥꯎꯕ꯭ꯔꯣ?" ꯔꯣꯕꯔꯠ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨ ꯂꯧꯈꯠꯂꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯕꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯅꯔꯝꯕ ꯐꯥꯒꯤꯁꯤꯡꯗꯨ ꯊꯩꯗꯣꯛꯂꯒ ꯄꯤꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ? ꯑꯩ ꯁꯦꯡꯅ ꯊꯥꯖꯗꯦ." ꯄꯤꯕꯥꯁꯨ ꯃꯥꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗꯒꯤ ꯈꯖꯤꯛ ꯃꯆꯤ ꯂꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯑꯌꯤꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯃꯥꯁꯨ ꯈꯨꯝꯂꯛꯏ꯫ "ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯃꯥꯅꯤ ꯈꯪꯉꯝꯃꯗꯤ, ꯏꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯕꯁꯨ, ꯑꯩꯕꯨ ꯏꯟꯊꯣꯛꯂꯕꯁꯨ ꯑꯩ ꯆꯠꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯕꯅꯤ꯫ ꯃꯤꯁꯅꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩꯁꯨ ꯆꯤꯟꯐꯥ ꯄꯨꯕ ꯅꯠꯇꯕꯅꯤꯅ ꯃꯤꯁꯅꯥꯒꯤꯅꯤ ꯍꯥꯏꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯨꯗ꯭ꯔꯕ꯫ ꯑꯗꯩꯗꯤ ꯑꯩꯁꯨ ꯄꯥꯎ ꯐꯥꯎꯅꯔꯤꯗꯣ ꯅꯪꯒꯤ ꯇꯦꯟꯁꯟꯗꯨꯒ ꯑꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯦꯃꯤ ꯈꯣꯟꯖꯦꯜꯗꯣ꯫ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯏꯃꯥꯅꯁꯨ ꯑꯩꯒ ꯄꯥꯕꯨꯡꯅꯁꯨ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯕꯒ ꯑꯩꯅ ꯑꯌꯥꯕ ꯄꯤꯈꯤꯕꯁꯤꯅꯤ." ꯔꯣꯕꯔꯠ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯦꯟꯁꯥꯡ ꯌꯥꯎꯕ ꯕꯥꯁꯀꯦꯠꯇꯣ ꯇꯞꯂꯞ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯦꯟꯁꯥꯡ ꯁꯦꯝꯕ ꯍꯧꯅ ꯍꯧꯅ ꯃꯥꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯨꯁꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯅꯪꯁꯨ ꯃꯨꯟꯅꯗꯤ ꯈꯜꯂꯨ꯫ ꯄꯥꯕꯨꯡꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯊꯥꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯋꯥ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯩꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯑꯕꯅꯤꯅ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯊꯣꯛꯂꯒꯗꯤ ꯈꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒꯤ ꯈꯟꯕꯩꯅꯤ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯏꯁꯥꯅ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ, ꯊꯃꯣꯏꯒꯤ ꯋꯥꯀꯠ, ꯊꯃꯣꯏꯒꯤ ꯐꯤꯔꯦꯞꯁꯨ ꯑꯩ ꯀꯥꯏꯍꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯈꯪꯗ꯭ꯔꯦ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯔꯣꯕꯔꯠ?" ꯔꯣꯕꯔꯠ ꯑꯦꯟꯁꯥꯡ ꯑꯁꯦꯡꯕꯗꯨ ꯂꯧꯈꯠꯇꯨꯅ ꯕꯦꯁꯤꯟꯗꯒꯤ ꯏꯁꯤꯡ ꯌꯥꯔꯒ ꯆꯥꯝꯅ ꯆꯥꯝꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯔꯦ ꯈꯟꯖꯤꯜꯂꯅꯨ, ꯑꯗꯨꯝ ꯊꯣꯛꯄ ꯂꯥꯛꯆꯅꯤ꯫ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯗꯣ ꯄꯥꯕꯨꯡꯗ ꯈꯪꯍꯜꯂꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪꯒꯤ ꯅꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯟꯗꯅꯕ ꯍꯣꯠꯅꯧ꯫ ꯂꯥꯎꯁꯦ, ꯆꯥꯛ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ." ꯁꯣꯝꯗꯅ ꯂꯤ, ꯃꯤꯁꯅꯥ, ꯖꯣꯂꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯃꯥꯅ ꯊꯣꯛꯄ ꯍꯤꯞꯄ ꯐꯝꯕ ꯇꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯆꯥꯛ ꯊꯣꯡꯒꯅꯤꯒ ꯈꯪꯈꯤꯗ꯭ꯔꯦ꯫ ꯄꯨꯡꯗꯤ 9 ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯉꯁꯥꯏ ꯐꯥꯁ ꯐꯨꯗꯇꯒꯤ ꯍꯜꯂꯛꯄꯒ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯋꯥ ꯑꯝꯇ ꯉꯥꯡꯅꯗ
mana thokpa leinabaduna hojiksu leiri. Jolly di ngarangdagi masa nungaitabaga ngasai oirakhiba phibamduga PIBAna utlamba mawong matau hairamba wahaisingduna tawfam khangda amuk chep amuk long tawduna le. Amuk sumamang thakta thokiba thodok kharana mabu chaina piri adubo ngasai unaba chatliba mido PIBA hoi oiramni haibadi ma khangba natri. Mishna su Li su amata khangba natte. Adubu Ligi pukningdadi ngasai Mishnana Robert amadi PIBAga wa akanba kharadi ngangnari haiba khangi. Adubu kari maramgino haibadi masu hangdri. Adubu kaduda leiriba nupi ahumduna wala ngangnada kemta hainada pumchik chikna leirambado tanja chada Li achikpadu thugairakduna hiplambadagi haugatuna famlaga Mishnada wahang ama hangle. Mishna ngasai gido kaino aidi manga chap manai gyan tade moi kamai oiramino haifet hairo ai kaino khanpham khangdri. Mishna Lida yamluba mityengna yengbatama yengle adubu pakhom pirakte. Li Mishna gi matau ubada hangliba wadu khuma aroi haiba ma khangle. Aduna mana thokpa ama adu makha tare. Nangidubu noida daga hana chathokani haihaudrabami. Tumina nupa atopa unaba chatlamena khatnariraba mi mamangduda. Haibaga tawbaga Mishna du sauninglabani. Ngasai PIBAna tawrakhiba mawong mataudo shum ningsinglaklami. Adubo ma hektadi saugatre maramdi mana ngasai sauribagi maram nupi aniduda haidoktri. Aduna mana saugatluraso mana lanba adum tani haiba ma khangi. Aduna Mishna Lina hanglibadu khumda tumin mamit ushinduna phamungda ngaraga phamliba Jolly da onsinduna. Jolly ai wakhra hangi. Jolly mamit ushinduna tumin phamlaga leirambado Mishna na kaurakpada adum hairo. Ngasai khoina chatlibado nangi wakhalda moi changlakpada kai phawi. Ekhoina unaba chatliba mido moi oirambaduda nang kai phawi. Jolly gi paukhom piraktrigai Li mamit mana lauthoga aduda kai wa moini oiramne haibagi thasabadi ekhoida sunglei leitedana. Adudi noida su yaure idudi nangdi kai phawi thaningde nangna marolama. Handakti Jolly na khumlei sanariba warido ma taningdre makha tarano haibagom as yare noi warido to ai ngakta pothage hairaga Mishna da mu onsilaktuna. Mishna nangna hangi hairido siwasira yare makha tarano ai kem taningdre. Mishna khonjel kalap khazik phingna haire tadaba yarui wari se nangini mamana so ngasai phone da yam kupna sinarakpani aduda aidi harau harau chatlubani adugo oiramliba phibamduda ai isasu karino khallibani hojiksu. Jolly thawa sada leithoktuna leirambado Mishna na ngasi chatlibasi mamana hairakpa wadugini haibada karino haiduna ma sungakle. Aduga Liga Jolly ga do manaba khonthokta ngakna hangle haibadi ngasai ekhoina fast food manungda changbaga ngahak leiraga dadaga dapibaga puna changaidana. Ada nangna haugatlaga thokige tawbada aina phamu hairamlaga thokibada. Aidi chumna dada hoida aina kaudradi phajadre ai chatlamdaida mangonda so hairamdrena laido sum lakbra kai thabak leigena chumna hangba chatlubani. Adugadi moina fast food da unaba laglido ekhoi oirami. Ai sungaki dapibaga igaso wa khradi hainagre. Kaino kaiwa tawfam khangda ithak thakatuna hairakpani Jollyna. Lina kaino haise aina di khanbane nanga moiga wa khradi hainakhiba malesi aidi leitho lebani na khanghodriba. Ai so hana khangde aduga ngasai mamana number pirakpaduda ekhoina pau phaunaraga chatlidu so dapibagi number oirambani. Oithoktabani Mishna madu aranba pau oigani mamana kaidonungda mabu maya oiba sukpampam madu oithoktabani mana hairiba miduga onaramgani Mishna. Aina haibase nang yam thajadrabo taw nang supen oithokte haibado ai call tawgani hojik hairaga Mishna phone lauthokduna metpa hawi. Jolly masadu ipa pakhat Mishna dagi phone do munduna laushili. Kaino nang teidubo ngawrabo ha kari ngawbano asuk serious tana sanariba wari sida aina mok hojik phagi tawraga kai kanabano puraktoise. Mishna
ꯐꯥꯒꯤ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯟꯗꯛ ꯗꯥꯁꯅꯥꯅ ꯍꯣꯡꯈꯤꯕ ꯃꯑꯣꯡ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯨꯅ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯣꯏꯊꯣꯛꯄꯗ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯂꯤꯁꯨ ꯖꯣꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯨ ꯅꯍꯥꯟ ꯑꯩꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯃꯥꯅ ꯎꯠꯂꯛꯄ ꯃꯑꯣꯡ ꯃꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯃꯥꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯃꯤꯁꯅꯥ ꯑꯩꯁꯨ ꯊꯥꯖꯕ ꯈꯔ ꯋꯥꯅ ꯊꯣꯛꯏ ꯀꯔꯤꯌꯦꯕ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯏ ꯍꯥꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯀꯩꯗꯧꯕ ꯆꯠꯂꯨꯏꯕ ꯂꯤꯅ ꯄꯤꯕꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯗꯣ ꯁꯦꯡꯅ ꯖꯣꯂꯤ ꯈꯪꯗꯦ ꯑꯅꯤꯗꯨꯅꯁꯨ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯅꯠꯇꯦ ꯄꯤꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯐꯤꯔꯦꯞ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯖꯣꯂꯤꯁꯨ ꯉꯥꯏ ꯄꯤꯕꯥꯒꯤ ꯑꯣꯐꯤꯁꯇ ꯅꯍꯥꯟ ꯃꯥꯅ ꯆꯠꯂꯨꯕꯗꯨꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯈꯪꯍꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯛꯄ ꯐꯥꯎꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯅ ꯇꯧꯐꯝ ꯈꯪꯗ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯌꯥꯝ ꯋꯥꯕ ꯃꯑꯣꯡꯗ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯔꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯑꯒ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯃꯥ ꯌꯥꯝ ꯍꯣꯡꯉꯤ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯔꯦꯞꯄ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯁꯨ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕꯁꯦ ꯁꯦꯡꯅ ꯃꯥꯅꯤ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯦ ꯗꯗꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯗꯥ ꯄꯤꯕꯥꯅ ꯗꯗꯥꯗ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏꯅ ꯉꯥꯏꯔꯤꯕ ꯃꯤꯗꯣ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯀꯨꯏꯃꯜꯂꯦ ꯍꯥꯏꯌꯨ ꯍꯥꯏꯅ ꯑꯗ ꯗꯗꯥꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯀꯣꯜ ꯇꯧꯕꯗꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯂꯥꯛꯄꯅꯤ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯤꯗꯨꯅꯤ ꯃꯁꯤꯗ ꯅꯣꯏꯅ ꯊꯥꯖꯕ ꯊꯥꯖꯗꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯅꯣꯏ ꯃꯃꯥꯅꯁꯨ ꯅꯝꯕꯔ ꯄꯤꯔꯛꯑꯒ ꯃꯤꯗꯣ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯔꯛꯄꯗꯣ ꯃꯃꯥꯅꯁꯨ ꯃꯈꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯃꯥꯟꯗꯦ ꯈꯪꯗꯦ ꯑꯗꯨꯅꯁꯨ ꯃꯃꯥꯅ ꯅꯝꯕꯔꯁꯦ ꯑꯩꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯄꯅꯤ ꯖꯣꯂꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯧꯅꯥ ꯂꯩꯅ ꯊꯥꯖꯗꯦ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯥꯏꯊꯣꯡ ꯁꯨꯛꯂꯗꯨꯅ ꯀꯔꯝꯅꯅꯣ ꯍꯥꯏꯕꯒꯨꯝ ꯃꯥ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯤꯁꯅꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯂꯧꯒꯦ ꯇꯧꯅ ꯀꯗꯥꯏ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯃꯃꯥꯗ ꯀꯣꯜ ꯇꯧꯒꯦ ꯃꯤꯁꯅꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯂꯣꯠꯁꯤꯜꯂꯤ ꯀꯩꯒꯤꯅꯣ ꯃꯃꯥꯗ ꯐꯣꯟ ꯇꯧꯗꯣꯏꯁꯦ ꯄꯤꯗ ꯄꯤꯔꯛꯑꯣ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯇꯧꯔꯣ ꯄꯨꯡꯁꯦ ꯌꯧꯔꯦ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯅꯕ ꯇꯧꯔꯨꯁꯤ ꯉꯁꯥꯏꯁꯨ ꯑꯩ ꯏꯊꯟ ꯊꯣꯡꯕꯤꯔꯦꯗꯅ ꯆꯠꯂꯨꯕꯩ ꯋꯥꯒ ꯋꯥꯕꯅꯦ ꯍꯧꯖꯤꯛ ꯏꯊꯟ ꯊꯣꯡꯕꯒ ꯉꯝꯃꯔꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯤꯁꯅꯥꯅ ꯋꯥꯗꯨ ꯂꯩꯊꯣꯛꯂꯒ ꯖꯣꯂꯤꯒꯤ ꯇꯦꯟꯁꯟꯗꯣ ꯑꯃꯔꯣꯝꯗ ꯅꯥꯊꯩꯗꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯉꯥꯡꯅ ꯃꯤꯁꯅꯥ ꯀꯤꯆꯟ ꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯅꯤꯗꯣ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯨꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯃꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯆꯤꯛꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯑꯆꯤꯛꯄꯗꯣ ꯂꯨꯈꯣꯏꯅ ꯊꯨꯒꯥꯏꯔꯛꯏ ꯅꯃꯥꯅ ꯋꯥ ꯑꯃ ꯍꯥꯏ ꯆꯨꯝꯂꯕ꯭ꯔꯣ ꯇꯨꯃꯤꯟ ꯆꯥꯛ ꯆꯥꯔꯝꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯆꯥꯛ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯂꯞ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯄꯤꯕꯥꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯃꯥ ꯑꯌꯤꯡꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛ ꯑꯗꯨꯃꯛ ꯆꯥꯔꯤ ꯑꯗꯨꯕꯨ ꯍꯪꯂꯛꯂꯤꯕ ꯑꯗꯣ ꯄꯤꯕꯥꯗꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯔꯣꯕꯔꯠꯇꯨ ꯀꯔꯤꯝ ꯈꯨꯝꯂꯝꯗ ꯍꯥꯟꯅꯒꯨꯝ ꯆꯥꯛ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ ꯄꯤꯕꯥ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧꯗꯣ ꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯣ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯌꯥꯔꯔꯣꯏ ꯈꯪꯉꯗꯨꯅ ꯏꯛ-ꯑ ꯇꯧꯅ ꯇꯞꯂꯞ ꯈꯨꯝꯃꯩ ꯑꯩꯒ ꯄꯥꯕꯨꯡ ꯃꯇꯝ ꯈꯤꯇꯪ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯗꯦ ꯃꯄꯥꯅ ꯇꯥꯞ ꯑꯣꯛꯂꯛꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯂꯨꯏꯗꯣ ꯑꯗꯨꯅ ꯊꯥ 2ꯒꯤ ꯃꯇꯝꯗꯤ ꯑꯩ ꯑꯌꯥꯕ ꯄꯤꯒꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯋꯥꯍꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯈꯠꯇꯨꯅ ꯊꯛꯏ ꯑꯗꯨꯒ ꯄꯤꯕꯥꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯗꯛꯁꯤꯜꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯅꯪꯒꯤ ꯃꯔꯨꯞꯀꯤꯁꯨ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯟꯖꯥ ꯆꯥꯅ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯣꯕꯔꯠꯇꯣ ꯇꯨꯃꯤꯟ ꯀꯔꯤꯝ ꯈꯟꯗ ꯆꯥꯛ ꯆꯥꯔꯝꯕꯗꯣ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯍꯥꯐꯝ ꯆꯥꯗ ꯍꯥꯔꯛꯂꯝꯃꯤ ꯂꯨꯈꯣꯏ ꯃꯆꯥꯅ ꯇꯧꯔꯤꯗꯨ ꯈꯪꯉꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯒ ꯔꯣꯕꯔꯠꯇ ꯄꯤꯔꯛꯏ ꯇꯞꯅ ꯆꯥꯎ ꯔꯣꯕꯔꯠ ꯃꯄꯥꯗ ꯀꯨꯐꯦꯠ ꯌꯦꯡꯂꯒ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯃꯃꯥ ꯑꯌꯤꯡꯕꯤꯗꯤ ꯃꯆꯥ ꯔꯣꯕꯔꯠꯀꯤ ꯃꯇꯧꯗ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯂꯨꯈꯣꯏ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯅ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯨ ꯅꯈꯣꯏꯅꯤ ꯃꯔꯨꯞ ꯑꯣꯏꯔꯁꯨ ꯅꯆꯤꯟ ꯅꯅꯥꯎꯅꯤ ꯑꯐ ꯐꯠꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯈꯟꯅꯔꯒꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ
ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯇꯜꯂꯒꯁꯨ ꯅꯃꯥꯗ ꯍꯥꯏꯌꯨ ꯅꯣꯏꯒꯤ ꯑꯩꯈꯣꯏꯅ ꯇꯥꯔꯣꯏꯗꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯗꯤ ꯌꯥꯔꯣꯏ ꯄꯤꯕꯥ ꯃꯀꯣꯛ ꯅꯣꯟꯊꯔꯞ ꯆꯥꯛ ꯆꯥꯔꯤꯕ ꯄꯨꯈꯝꯗꯨꯗ ꯌꯦꯡꯂꯒ ꯍꯣꯏꯒ ꯄꯥꯕꯨꯡ ꯂꯨꯈꯣꯏ ꯔꯣꯕꯔꯠꯇ ꯑꯃꯨꯛ ꯌꯦꯡꯂꯛꯑꯒ ꯑꯩ ꯅꯪꯁꯨ ꯋꯥꯈꯜ ꯇꯧ ꯅꯪꯅ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯏꯄꯥꯗ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯋꯥ ꯑꯃ ꯈꯟꯅꯕ ꯃꯇꯝꯗ ꯅꯆꯤꯟ ꯅꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯈꯟꯅꯒꯗꯕ ꯈꯪꯉꯤ ꯄꯥꯕꯨꯡ ꯉꯁꯤ ꯐꯥꯎꯗꯁꯨ ꯄꯥꯕꯨꯡꯒꯤ ꯋꯥ ꯇꯥꯗꯨꯅ ꯂꯥꯛꯏ ꯍꯥꯏꯔꯒ ꯄꯤꯕꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯔꯣꯕꯔꯠꯇꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯔꯛꯇ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯦ ꯍꯥꯏꯗꯨꯅ ꯅꯆꯥꯁꯤꯡꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯃꯇꯝꯁꯨ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯌꯥꯎꯔꯁꯨ ꯅꯆꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯌꯨ ꯂꯨꯈꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯥ ꯈꯪꯉꯤ ꯑꯗꯨꯅ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯅꯣꯝꯂꯒ ꯈꯪꯉꯤ ꯏꯄꯥ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯖꯤꯟꯖꯕ ꯉꯝꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯧꯗꯕꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤꯀꯣ ꯆꯨꯝꯃꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯅ ꯊꯝꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯍꯧꯈꯤꯕ ꯃꯇꯝꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯕꯛꯁꯤꯡꯗꯗꯤ ꯄꯥꯕꯨꯡꯒꯤ ꯋꯥ ꯑꯝꯇ ꯍꯤꯛꯇꯣꯛꯇꯕ ꯑꯣꯏꯖꯒꯦ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯆꯥꯅ ꯆꯥꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯑꯌꯦꯡꯕꯤ ꯃꯆꯥ ꯄꯤꯕꯥꯗ ꯐꯠ ꯌꯦꯡꯗꯨꯅ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥꯡ ꯑꯣꯏꯈ꯭ꯔꯁꯨ ꯍꯟꯗꯛꯇꯤꯅꯦ ꯏꯆꯥ ꯄꯤꯕꯥꯗꯤ ꯌꯥꯝ ꯍꯣꯡꯉꯦꯗ ꯁꯤꯗꯒꯤꯗꯤ ꯅꯪ ꯄꯥꯕꯨꯡꯒꯤ ꯋꯥꯁꯨ ꯍꯔꯥꯎ ꯌꯥꯔꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯏꯃꯥꯒ ꯑꯩꯒ ꯄꯥꯕꯨꯡꯒꯒꯤ ꯑꯋꯥꯕ ꯑꯝꯇ ꯂꯩꯍꯜꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯀꯩꯗꯧꯔꯕ ꯉꯁꯤ ꯉꯔꯥꯡ ꯊꯕꯛ ꯆꯠꯇ꯭ꯔꯗꯤ ꯍꯌꯦꯡꯗꯩ ꯆꯠꯂꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯐꯖꯅ ꯁꯤꯟꯅꯔꯝꯕꯅꯦ ꯑꯩꯒ ꯄꯥꯕꯨꯡ ꯅꯣꯏꯅꯕꯨꯗꯤ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯨꯕ ꯊꯕꯛ ꯑꯃ ꯑꯗꯨꯁꯨ ꯃꯆꯥ ꯅꯠꯇꯕ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯃꯤꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯅ ꯂꯥꯏꯊꯣꯛꯄꯁꯦ ꯏꯄꯥ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯅꯪ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯣꯏꯗꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯥꯏꯟ ꯆꯪꯒꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯥꯗꯣꯛꯇꯕ ꯌꯥꯗꯕ ꯐꯥꯏꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯗꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯏꯄꯥ ꯄꯥꯝꯗꯦꯀꯣ ꯇꯧꯗꯕ ꯌꯥꯗꯕ ꯀꯥꯟꯗ ꯇꯧꯒꯗꯕꯅꯤ ꯄꯥꯝꯗꯦ ꯏꯄꯥ ꯄꯥꯝꯗꯦ ꯍꯣꯏꯒ ꯄꯥꯕꯨꯡ ꯑꯩ ꯌꯥꯔꯤꯈꯩ ꯊꯥꯗꯣꯛꯇꯅꯕ ꯍꯣꯠꯅꯔꯒꯦ ꯂꯨꯈꯣꯏ ꯋꯥꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯕꯦꯁꯤꯟꯗ ꯃꯈꯨꯠ ꯍꯥꯝꯅ ꯔꯣꯕꯔꯠꯇ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯁꯤꯗꯒꯤꯗꯤ ꯆꯪꯈ꯭ꯔꯅꯨꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ ꯃꯆꯥ ꯑꯅꯤꯗ ꯆꯥꯛꯇꯣ ꯆꯥꯁꯤꯜꯂꯨꯗꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯇ ꯔꯣꯕꯔꯠ ꯄꯤꯕꯥ ꯑꯅꯤꯃꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯒꯠꯄꯤꯔꯣ ꯍꯛꯆꯥꯡ ꯉꯝꯗꯕꯗꯣ ꯐꯖꯅ ꯄꯣꯊꯥꯔꯨ ꯄꯤꯕꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯌꯤꯡꯕꯤꯅ ꯐꯔꯦ ꯅꯆꯤꯟ ꯅꯅꯥꯎ ꯇꯞꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯣꯀꯣ ꯏꯃꯥ ꯍꯧꯒꯠꯂꯦ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯄꯤꯕꯥꯅ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯁꯦꯡꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯆꯦꯞꯊꯔꯞ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯁꯦꯡꯅ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯔꯣꯕꯔꯠꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯆꯥ ꯑꯩꯒꯤ ꯏꯍꯨꯜꯁꯤꯗꯤ ꯐꯖꯅ ꯈꯪꯉꯕꯖꯥꯠꯅꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯒꯤ ꯀꯣꯟꯁꯤꯡꯗꯣ ꯕꯦꯁꯤꯟꯗ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯕꯥꯅ ꯍꯥꯏꯔꯛꯏ ꯀꯩ ꯃꯇꯥꯡꯅꯣ ꯍꯥꯏꯁꯦ ꯑꯩꯁꯦ ꯍꯟꯗꯛ ꯃꯈꯥ ꯇꯥꯅ ꯆꯪꯉꯔꯣꯏꯒꯦꯅ ꯄꯥꯕꯨꯡꯗ ꯊꯦꯝꯒꯦ ꯇꯧꯔꯝꯕꯅꯤ ꯑꯕꯤꯅ ꯑꯃꯇꯣꯏꯕ ꯍꯥꯠꯇꯣꯔꯛꯏ ꯆꯪꯈꯤꯕꯗꯩ ꯊꯣꯛꯂꯛꯅꯤ ꯈꯪꯗꯦ ꯆꯪꯈ꯭ꯔꯅꯣꯅ ꯑꯗ ꯅꯪꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯑꯩꯁꯨꯅꯦ ꯄꯥꯕꯨꯡꯗ ꯈꯔ ꯃꯣꯏꯊꯦꯝ ꯇꯧꯒꯦ ꯇꯧꯅꯤꯗ ꯑꯗꯨꯒꯤꯅꯤꯅꯦ ꯅꯪꯅ ꯉꯁꯥꯏ ꯑꯩꯒ ꯄꯥꯕꯨꯡꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯑꯩ ꯀꯟꯈꯠꯂꯤꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕꯩꯗꯤ ꯅꯠꯇ꯭ꯔꯦꯕ ꯑꯩꯒ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯐꯤꯔꯦꯞꯁꯤ ꯅꯪꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯃꯥꯜꯂꯦ ꯔꯣꯕꯔꯠꯇꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯩꯁꯥꯛ ꯅꯪ ꯑꯃꯀꯣ ꯅꯕꯨꯛꯇꯣ ꯐꯠꯃꯟꯗ꯭ꯔꯦ ꯑꯗꯨꯅꯅꯤꯗꯅ ꯅꯝꯊꯥꯛꯅ ꯌꯣꯝꯂꯕ ꯄꯨꯟꯁꯤ ꯑꯣꯏꯔꯤꯗꯣ ꯑꯣꯏꯔꯣꯏꯀꯣ ꯅꯪ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯥꯟꯗꯦꯁꯦ ꯋꯥꯊꯤ ꯉꯥꯡꯗꯧ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯀꯣꯟ ꯐꯦꯡꯒꯦ ꯄꯤꯕꯥ ꯔꯣꯕꯔꯠꯀꯤ ꯃꯇꯧꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ
dining table mathakta leiriba Robert ki phone do call laame. Call lakpa makhol do da kon fengna kananom te yengo ngamre mi phone ga paiba pakhatra su kananu faudi yeng yai dana henmanli ko PIBA do makha tadre makhut hamlaga dining table mathak tu da leiriba Robert ki phone do laukhatuna call tawrakli to kanano haina yeng phone do hek ubaga PIBA chap lepkhre Robert na kana orame PIBA khumde Robert te yeng batama gengle aduga machindagi tapna thazada nangi number si kamaina Robert PIBA gi wahang du da karino haina tawriba thabak do hondoklamlaga PIBA gi manakta changsilaktuna phone du lawdona yengle adubo haifam khangdre maso ngakre thazadana maso machindagi tapna atho karamna hainaraga ani do yam ngakna thazadaba mawangda yengnare